ꯈꯨꯡꯒꯪ ꯑꯃꯗ ꯕꯥꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯤꯔꯣꯟꯕꯤ ꯀꯤꯔꯟꯕꯂꯥ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯕꯥꯕꯨꯗꯣ ꯁꯟ ꯌꯥꯝꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇ ꯁꯪꯒꯣꯝꯗ ꯁꯨꯝꯃꯒ ꯁꯍꯔꯗ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯕꯥꯕꯨꯒ ꯀꯤꯔꯟꯕꯂꯥꯒꯗꯣ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯀꯤꯔꯟꯕꯂꯥꯗꯣ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯏ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯀꯃꯜꯖꯤꯠ ꯊꯣꯜꯂꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯇ ꯕꯥꯕꯨꯅ ꯁꯪꯒꯣꯝ ꯌꯣꯟꯕꯒꯤ ꯁꯥꯏꯀꯦꯜ ꯊꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥꯗꯣ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯁꯟ ꯁꯥꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯥꯏ 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 ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯀꯥꯏꯗ ꯆꯠꯂꯤꯅꯣꯅꯦ? ꯃꯥꯀꯤꯁꯦ ꯅꯪꯒ ꯆꯠꯀꯦ ꯍꯥꯏꯅꯤ ꯖꯦꯕ ꯀꯃꯥꯏꯅ ꯉꯥꯡꯉꯤꯅꯣ ꯍꯟꯗꯛꯁꯦ ꯃꯥꯛ ꯌꯥꯝꯅ ꯁꯤꯡꯂꯕꯅꯤ꯫ ꯍꯣꯏꯅꯦ ꯀꯤꯔꯟꯕꯂꯥ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯤꯅꯦ, ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯨꯒꯦ, ꯊꯦꯡꯈ꯭ꯔꯅꯤ, ꯐꯥꯖꯤꯜꯍꯧꯔꯣ ꯃꯥ꯫ ꯍꯧꯖꯤꯛꯇꯤ ꯀꯃꯜꯖꯤꯠꯇꯣ ꯈꯔ ꯇꯧꯅ ꯆꯥꯎꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯄꯥꯒꯁꯨ ꯁꯥꯏꯀꯦꯜ ꯇꯣꯡꯗꯨꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯈꯨꯡꯒꯪꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯀꯃꯜꯖꯤꯠꯇꯣ ꯃꯄꯥꯅ ꯁꯥꯏꯀꯦꯜ ꯊꯧꯔꯒ ꯇꯣꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯁꯥꯏꯀꯦꯜꯗ ꯇꯣꯡꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯄꯥꯗꯣ ꯁꯪꯒꯣꯝ ꯌꯣꯟꯕ ꯊꯥꯔꯝꯗꯦ꯫ ꯀꯃꯜꯖꯤꯠꯇꯣ ꯃꯃꯥꯗꯒꯤ ꯃꯄꯥꯗꯅ ꯍꯦꯟꯅ ꯌꯥꯝꯅ ꯅꯞꯄꯝꯃꯤ꯫ ꯅꯣꯡꯃ ꯕꯥꯕꯨꯅ ꯁꯪꯒꯣꯝ ꯌꯣꯟꯒꯦ ꯇꯧꯕꯗ ꯀꯃꯜꯖꯤꯠꯅ ꯃꯄꯥꯗ ꯆꯠꯀꯦ ꯍꯥꯏꯅ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯃꯥꯗꯨꯅ ꯍꯥꯏ, ꯑꯁꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯩꯒ ꯀꯔꯤꯝꯇ ꯂꯩꯇꯦ, ꯅꯪꯒ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯅꯦ꯫ ꯅꯪ ꯌꯥꯝꯅ ꯃꯉꯣꯟꯗ ꯉꯥꯡꯕꯤꯒꯅꯨ, ꯅꯪꯅ ꯉꯥꯡꯕꯤꯕꯗꯨꯅ ꯅꯪꯒ ꯂꯩꯇ꯭ꯔꯤꯅꯤ꯫ ꯄꯥꯄꯥ ꯑꯩꯁꯨ ꯅꯪꯒ ꯆꯠꯀꯦ, ꯑꯩꯁꯨ ꯄꯨꯗꯨꯅ ꯆꯠꯄꯤꯌꯨ, ꯀꯣꯟꯅ ꯆꯠꯂꯨꯅꯦ ꯏꯕꯨꯡꯉꯣ, ꯑꯩꯅ ꯆꯠꯇꯣꯔꯤꯁꯦ ꯂꯥꯞꯄꯦ, ꯁꯍꯔꯗ ꯁꯪꯒꯣꯝ ꯌꯣꯜꯂꯨꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯄꯥꯄꯥ ꯑꯩ ꯇꯨꯃꯤꯟꯅ ꯃꯃꯥꯡꯗ ꯑꯗꯨꯝ ꯐꯝꯃꯒ ꯆꯠꯀꯦ, ꯑꯩ ꯅꯉꯣꯟꯗ ꯌꯦꯠꯁꯨ ꯌꯦꯠꯂꯣꯏ, ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯄꯤꯌꯨꯅꯦ ꯄꯥꯄꯥ꯫ ꯑꯉꯥꯡꯁꯤꯅ ꯑꯁꯨꯛ ꯍꯥꯏꯖꯔꯤꯕꯁꯦ ꯉꯁꯤ ꯄꯨꯕꯤꯗꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯀꯃꯜꯖꯤꯠꯀꯤ ꯅꯤꯡꯉꯥꯏꯗꯨꯗ ꯃꯄꯥ ꯕꯥꯕꯨꯗꯣ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯆꯥꯅꯤꯄꯥꯗꯣ ꯁꯥꯏꯀꯦꯜ ꯃꯃꯥꯡꯗ ꯍꯥꯞꯄꯒ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯀꯃꯜꯖꯤꯠꯅ ꯁꯥꯏꯀꯦꯜ ꯃꯃꯥꯡꯗ ꯐꯝꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯒ ꯑꯍꯥꯟꯕ ꯁꯣꯍꯣꯔꯗꯁꯨ ꯆꯠꯄꯅꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯝꯕꯤꯗ ꯂꯩꯕ ꯑꯆꯧ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯀꯌꯥ, ꯗꯨꯀꯥꯟ ꯀꯌꯥ ꯌꯦꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯂꯝꯃꯤ꯫ ꯃꯄꯥꯒ ꯈꯪꯍꯧꯗꯅ ꯃꯃꯥꯡꯗꯒꯤ ꯀꯥꯔ ꯑꯃ ꯌꯥꯝ ꯌꯥꯡꯅ ꯃꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯏ꯫ ꯕꯥꯕꯨꯅ ꯃꯃꯥꯡꯗꯒꯤ ꯀꯥꯔ ꯌꯥꯡꯅ ꯂꯥꯛꯄꯗ ꯎꯕꯗꯨꯗ ꯁꯥꯏꯠ ꯆꯦꯟꯖ ꯇꯧꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡꯗꯨꯅ ꯊꯧꯁꯥꯗ ꯀꯟꯅ ꯊꯧꯖꯤꯜꯂꯝꯂꯒ ꯕꯥꯕꯨꯒ ꯀꯃꯜꯖꯤꯠꯀꯗꯣ ꯊꯣꯝꯂꯝꯃꯤ꯫ ꯕꯥꯕꯨꯒ ꯀꯃꯜꯖꯤꯠꯀꯗꯣ ꯒꯥꯔꯤꯗꯨꯅ ꯊꯣꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛꯀꯤ ꯁꯪꯒꯣꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯀꯃꯜꯖꯤꯠ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯃꯜꯖꯤꯠ, ꯄꯥꯄꯥ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ, ꯄꯥꯄꯥ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ꯫ ꯕꯥꯕꯨꯒꯤ ꯃꯆꯥꯅꯤꯄꯥ ꯀꯃꯜꯖꯤꯠꯇꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯅ ꯄꯨꯡꯂꯣꯏ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯥꯕꯨꯗꯣ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯃꯣꯏꯗ ꯊꯣꯝꯖꯤꯜꯂꯝꯕ ꯒꯥꯔꯤꯗꯣ ꯈꯔ ꯂꯥꯞꯅ ꯆꯠꯂꯒ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨꯗꯒꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯗ ꯇꯤꯛ-ꯇꯥꯛꯀꯤ ꯃꯇꯨ ꯁꯣꯕꯤꯇꯥꯅ ꯍꯥꯏ, ꯃꯣꯏ ꯁꯤꯒꯦꯔ ꯁꯤꯍꯧꯔꯁꯅꯨ, ꯃꯤꯅ ꯎꯈꯤ ꯇꯥꯔꯦ ꯑꯩꯈꯣꯏꯅꯤ꯫ ꯇꯤꯛ-ꯇꯥꯛꯀ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯣꯕꯤꯇꯥꯒꯗꯣ ꯃꯐꯝꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯐꯝꯗꯨꯗ ꯒꯥꯔꯤ ꯑꯃ ꯂꯣꯏꯕꯒ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯗ ꯌꯦꯡꯉꯝꯃꯒ ꯑꯗꯨꯝ ꯆꯠꯈꯤ꯫ ꯃꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯐꯝꯗꯨꯗ ꯀꯅꯥꯃꯠꯇ ꯂꯦꯞꯈꯤꯗꯦ꯫ ꯕꯥꯕꯨꯅ ꯃꯆꯥꯅꯤꯄꯥꯗꯣ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯗꯨꯅ ꯃꯤꯉꯣꯟꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ꯫ ꯐꯅ ꯀꯨꯏꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨꯗ ꯁꯤꯈꯤ꯫ ꯁꯤꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯚꯨꯠ ꯑꯣꯟꯈꯤ꯫ ꯑꯩ ꯀꯅꯥꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ, ꯃꯈꯣꯏꯒꯤ ꯃꯔꯝ ꯑꯣꯏꯕꯅ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯕꯅꯤ, ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯍꯣꯏ ꯄꯥꯄꯥ, ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯌꯥꯕꯅꯤ, ꯃꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯗꯦ꯫ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯀꯌꯥꯝ ꯋꯥꯅ ꯁꯤꯔꯕꯅꯣ꯫ ꯀꯔꯤꯝ ꯈꯟꯒꯅꯨ ꯏꯕꯨꯡꯉꯣ, ꯑꯩꯅ ꯃꯣꯏꯁꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯤꯛ-ꯇꯥꯛꯀꯤ ꯃꯌꯨꯝꯗ ꯕꯦꯜ ꯏꯔꯩ꯫ ꯑꯗꯨꯒ ꯁꯣꯕꯤꯇꯥꯗꯣ ꯍꯧꯒꯠꯂꯝꯃꯤ꯫ ꯁꯣꯕꯤꯇꯥꯅ ꯍꯥꯏ, ꯁꯪꯒꯣꯝ ꯄꯤꯕ ꯕꯥꯕꯨꯗꯣ ꯑꯣꯏꯔꯝꯒꯅꯤ, ꯑꯩ ꯁꯪꯒꯣꯝ ꯂꯧꯔꯨꯒꯦ꯫ ꯁꯣꯕꯤꯇꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗ ꯃꯃꯥꯡꯗ ꯕꯥꯕꯨꯒ ꯃꯆꯥꯅꯤꯄꯥ ꯀꯃꯜꯖꯤꯠꯀ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯕꯤꯇꯥꯗꯣ ꯀꯔꯤꯝ ꯈꯪꯂꯝꯗꯦ ꯅꯨꯡꯗꯥꯡ ꯃꯣꯏꯒꯤ ꯒꯥꯔꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗ ꯇꯥꯗꯨꯅ ꯂꯩꯍꯧꯕꯗꯣ ꯕꯥꯕꯨꯒ ꯀꯃꯜꯖꯤꯠꯀꯅꯤ ꯍꯥꯏ꯫ ꯃꯦꯝ ꯁꯥꯍꯕ ꯁꯪꯒꯣꯝ ꯂꯧꯍꯧꯔꯣ꯫ ꯍꯣꯏ ꯍꯣꯏ ꯄꯤꯔꯣ꯫ ꯑꯉꯥꯡꯁꯦ ꯀꯅꯥꯅꯣ? ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯀꯃꯜꯖꯤꯠꯅꯤ, ꯉꯁꯤꯗꯒꯤ ꯑꯩꯒ ꯑꯗꯨꯝ ꯂꯥꯛꯂꯅꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯅꯪ ꯁꯤꯗ ꯁꯪꯒꯣꯝ ꯍꯥꯞꯂꯝꯃꯨ, ꯑꯩ ꯌꯨꯝꯗꯒꯤ ꯄꯩꯁꯥ ꯂꯧꯔꯨꯈꯤꯒꯦ꯫ ꯁꯣꯕꯤꯇꯥꯗꯣ ꯃꯌꯨꯝꯗꯒꯤ ꯁꯪꯒꯣꯝꯒꯤ ꯄꯩꯁꯥ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯩꯁꯥ ꯄꯤꯒꯦ ꯊꯣꯛꯂꯛꯄꯗ ꯃꯄꯥꯟꯗ ꯕꯥꯕꯨꯁꯨ ꯂꯩꯔꯝꯗꯦ, ꯀꯃꯜꯖꯤꯠꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯁꯪꯒꯣꯝ ꯌꯥꯎꯕ ꯀꯣꯟꯗꯨꯇ ꯂꯩꯔꯝꯃꯤ꯫ ꯑꯌꯥ, ꯕꯥꯕꯨꯁꯦ ꯁꯪꯒꯣꯝ ꯌꯥꯎꯕ ꯀꯣꯟꯁꯤꯗ ꯊꯝꯃꯝꯅ ꯆꯠꯈ꯭ꯔꯦꯅꯦ, ꯁꯪꯒꯣꯝꯒꯤ ꯄꯩꯁꯥꯁꯨ ꯄꯨꯗꯅ, ꯑꯉꯛꯄ ꯃꯤꯅꯤ꯫ ꯁꯣꯕꯤꯇꯥꯅ ꯁꯪꯒꯣꯝꯗꯣ ꯒꯦꯁꯇ ꯂꯣꯜꯂꯝꯃꯤ꯫
ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯒꯤ ꯃꯄꯨꯔꯣꯏꯕ ꯇꯤꯛꯇꯥꯛ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯑꯅꯤꯒ ꯇꯦꯕꯜꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯁꯣꯕꯤꯇꯥꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯁꯪꯒꯣꯝ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯒ꯭ꯂꯥꯁ ꯊꯥꯡꯒꯠꯇꯨꯅ ꯁꯪꯒꯣꯝ ꯊꯛꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯪꯒꯣꯝꯗꯣ ꯌꯥꯝꯅ ꯍꯥꯎꯔꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝꯗꯨꯗ ꯑꯣꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯆꯤꯟꯗ ꯏ ꯉꯛꯇ ꯇꯣꯠꯂꯝꯃꯤ꯫ ꯃꯆꯤꯟꯗ ꯌꯥꯎꯕ ꯁꯪꯒꯣꯝ ꯃꯉꯩꯁꯨ ꯂꯣꯏꯅ ꯑꯣꯠꯊꯣꯛꯅꯔꯝꯃꯤ꯫ ꯃꯣꯏꯅ ꯃꯌꯥꯗꯒꯤ ꯁꯪꯒꯣꯝꯗꯣ ꯑꯣꯠꯊꯣꯛꯂꯒ ꯌꯦꯡꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯒ꯭ꯂꯥꯁꯇ ꯌꯥꯎꯔꯝꯕ ꯁꯪꯒꯣꯝꯁꯤꯡꯗꯣ ꯏ ꯉꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯅ ꯍꯧꯖꯤꯛꯇ ꯄꯨꯔꯛꯄꯗꯨꯗꯤ ꯁꯪꯒꯣꯝꯒꯤ ꯒ꯭ꯂꯥꯁꯅꯤ, ꯑꯗꯨꯒ ꯏ ꯉꯛꯇ ꯑꯣꯏꯔꯤꯁꯦ ꯀꯃꯥꯏꯅꯅꯣ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛꯀ ꯕꯥꯕꯨꯅ ꯇꯤꯛꯇꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯕꯦꯜ ꯌꯩꯔꯦ꯫ ꯁꯣꯕꯤꯇꯥꯗꯣ ꯕꯦꯜꯒꯤ ꯃꯈꯣꯟ ꯇꯥꯕꯒ ꯀꯤꯈꯤ꯫ ꯑꯁꯨꯛ ꯅꯨꯡꯗꯥꯡꯁꯤꯗꯕꯨ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ? ꯃꯍꯥꯛꯅ ꯀꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯗ ꯀꯅꯥꯝ ꯂꯩꯔꯝꯗꯦ꯫ ꯁꯣꯕꯤꯇꯥꯅ ꯃꯄꯥꯟꯗꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯎꯕ ꯐꯪꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯅꯤꯡꯗ ꯍꯦꯛ ꯂꯣꯏꯊꯔꯛꯄꯗ ꯕꯥꯕꯨꯒ ꯀꯃꯜꯖꯤꯠꯀ ꯚꯨꯠꯇꯣ ꯁꯪꯒꯣꯝ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯏꯗꯣ ꯎꯕꯗꯨꯗ ꯁꯣꯕꯤꯇꯥꯗꯣ ꯀꯤꯃꯟꯗꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯈꯤ꯫ मेम साहब संगोम लाहौरो मेम साहब। ꯑꯩ ꯂꯧꯖꯔꯣꯏ. ꯁꯣꯕꯤꯇꯥꯗꯣ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯦꯟꯕ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯁꯣꯕꯤꯇꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯌꯧꯔꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯇꯤꯛꯇꯥꯛꯇꯣ ꯇꯨꯝꯕ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯨ, ꯚꯨꯠ ꯂꯩꯔꯦꯅꯦ ꯁꯤꯗ. ꯀꯩꯗꯧꯔꯣ ꯁꯣꯕꯤꯇꯥ? ꯑꯩꯗꯤ ꯇꯨꯝꯕ ꯀꯔꯤꯒꯤ ꯍꯧꯗꯣꯏꯅꯣ? ꯅꯪꯗꯤ ꯇꯨꯝꯕꯒ ꯆꯪꯉꯤꯕꯣꯔꯦ, ꯑꯩꯗꯤ ꯀꯤꯗꯅ ꯁꯤꯗꯣꯔꯦꯅꯦ. ꯃꯈꯥꯗ ꯚꯨꯠ ꯂꯩꯍꯧꯔꯦꯅꯦ, ꯚꯨꯠ. ꯀꯔꯤ ꯋꯥꯊꯤ ꯉꯥꯡꯉꯤꯅꯣꯅꯦ ꯁꯣꯕꯤꯇꯥ ꯅꯪꯕꯨ? ꯇꯨꯃꯤꯟꯅ ꯇꯨꯝꯃꯣꯔꯣ ꯁꯤꯗ꯫ ꯁꯣꯕꯤꯇꯥꯗꯣ ꯌꯥꯝꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯇꯤꯛꯇꯥꯛꯅ ꯊꯧ ꯁꯥꯈꯤꯗꯦ꯫ ꯇꯤꯛꯇꯥꯛꯇꯣ ꯑꯗꯨꯝ ꯇꯨꯝꯈꯤ꯫ ꯃꯍꯥꯛꯁꯨ ꯇꯤꯛꯇꯥꯛꯀꯤ ꯃꯅꯥꯛꯇ ꯀꯝꯕꯣꯜ ꯁꯨꯞꯆꯜꯂꯒ ꯇꯨꯝꯃꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯍꯧꯈꯤ ꯑꯗꯨꯒ ꯅꯨꯡꯊꯥꯡ ꯇꯤꯛꯇꯥꯛꯅ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯐꯝꯃꯒ ꯑꯍꯤꯡ ꯊꯦꯡꯉ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯊꯕꯛꯇꯣ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯟ ꯇꯥꯈꯤ꯫ ꯁꯣꯕꯤꯇꯥ, ꯅꯪ ꯁꯪꯒꯣꯝ ꯄꯣꯔꯛꯑꯕꯣ? ꯄꯣꯔꯛꯑꯗꯤ ꯇꯦꯕꯜ ꯃꯊꯛꯁꯤꯗ ꯊꯝꯃꯔꯣꯗꯅ꯫ ꯐꯅ ꯀꯨꯏꯁꯜꯂꯛꯑꯕ ꯁꯪꯒꯣꯝꯗꯣ ꯄꯨꯔꯛꯇꯕꯗꯨꯗ ꯇꯤꯛꯇꯥꯛꯅ ꯁꯥꯎꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯗ ꯃꯃꯥꯡꯗꯨꯗ ꯚꯨꯠ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯪꯒꯣꯝ ꯊꯛꯑꯣ ꯑꯪꯀꯜ, ꯁꯪꯒꯣꯝ ꯊꯛꯑꯣꯅ. ꯑꯩ ꯊꯋꯥꯏ ꯏꯅꯥꯛꯇꯩ ꯂꯥꯞꯊꯣꯛꯎ ꯅꯪ, 이놈들 놈놈네! 상곰지 안깔랑 탔다가 달로이 어이마 이부 먹던 간비우네 이부 먹던 깔로 까나노 마타 어서비타 이 시도르는 엄청 나오네 틱탁ꯀꯤ ꯃꯈꯣꯟꯗꯣ ꯇꯥꯕꯗꯨꯗ ꯁꯣꯕꯤꯇꯥꯗꯣ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯕꯤꯇꯥꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯚꯨꯠꯇꯣ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ ꯑꯗꯨꯒ ꯔꯨꯝꯗꯨꯃ ꯁꯪꯒꯣꯝ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯍꯧꯖꯤꯛꯇ ꯁꯤꯗ ꯚꯨꯠ ꯑꯉꯥꯡ ꯑꯃ ꯎꯔꯝꯃꯤ ꯑꯩ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯤ ꯅꯪ ꯊꯥꯖꯧ ꯁꯣꯕꯤꯇꯥ꯫ ꯑꯩꯗꯤ ꯅꯍꯥꯟꯗꯒꯤ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯌꯦꯡꯉꯨꯁꯦ ꯔꯨꯝꯁꯤꯃ ꯁꯪꯒꯣꯝ ꯉꯥꯛꯇ ꯉꯥꯏꯔꯤꯁꯦ꯫ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯔꯨꯝꯗꯣ ꯁꯪꯒꯣꯝ ꯉꯥꯛꯇ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯣꯏꯅ ꯃꯆꯥꯁꯤꯡꯒꯤ ꯔꯨꯝꯗꯁꯨ ꯆꯦꯜꯂꯤ꯫ ꯃꯆꯥꯒꯤ ꯔꯨꯝꯗꯁꯨ ꯁꯪꯒꯣꯝ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯣ ꯄꯨꯗꯨꯅ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯚꯨꯠ ꯑꯅꯤꯗꯣ ꯃꯈꯣꯏꯕꯨ ꯌꯦꯡꯂꯒ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯣꯏ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯅꯥꯃꯠꯇꯅ ꯀꯟꯕ ꯉꯝꯃꯔꯣꯏ꯫ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯊꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯅꯣꯏꯒꯤ ꯅꯇꯥꯁꯤꯡꯗꯁꯨ ꯂꯣꯏꯅ ꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯣꯏꯕꯨ ꯀꯔꯝꯅ ꯍꯥꯠꯂꯤꯕ? ꯅꯣꯏꯅꯅꯤ꯫ ꯅꯣꯏꯒꯤ ꯒꯥꯔꯤꯅ ꯑꯩꯈꯣꯏꯗ ꯇꯛꯁꯜꯂꯝꯃꯤꯅꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯒ ꯅꯣꯏꯅ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯈꯤꯕ꯫ ꯑꯩꯈꯣꯏꯗ ꯍꯥꯠꯄꯗꯗꯤ ꯀꯤꯗꯕ ꯑꯗꯨꯒ ꯀꯜꯂꯝꯗꯥꯏꯗꯅ ꯀꯤꯅ ꯆꯦꯟꯈꯤꯕ꯫ ꯅꯣꯏꯒꯤꯁꯨ ꯅꯇꯥ ꯂꯩꯔꯤꯅꯤ ꯅꯣꯏꯅ ꯑꯉꯥꯡ ꯑꯃꯕꯨ ꯀꯟꯕꯤꯗꯅ ꯆꯦꯟꯈꯤꯕ꯫ ꯑꯩꯈꯣꯏꯗ ꯆꯥꯟꯁ ꯑꯝꯇ ꯄꯤꯕꯤꯌꯨꯕ꯫ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ? ꯅꯣꯏꯅ ꯃꯤꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕ ꯅꯣꯏꯗꯤ ꯁꯤꯕ ꯇꯥꯕꯅꯤ ꯃꯐꯝꯁꯤꯗ꯫ ꯄ꯭ꯂꯤꯖ ꯑꯩꯈꯣꯏꯗ ꯆꯥꯟꯁ ꯑꯝꯇꯪ ꯄꯤꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯃꯤꯕꯨ ꯀꯟꯕꯤꯗ꯭ꯔꯗꯤ ꯅꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯤꯌꯨ꯫ ꯄ꯭ꯂꯤꯖ ꯆꯥꯟꯁ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯗ꯫ ꯕꯥꯕꯨꯒ ꯀꯃꯜꯖꯤꯠꯀꯤꯒ ꯚꯨꯠꯇꯨꯅ ꯃꯈꯣꯏꯗ ꯆꯥꯟꯁ ꯑꯃ ꯄꯤꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯌꯦꯡꯉꯤ꯫ ꯅꯣꯡꯃ ꯇꯤꯛꯇꯥꯛꯀ ꯁꯣꯕꯤꯇꯥꯒꯅ ꯒꯥꯔꯤꯗ ꯑꯉꯥꯡ ꯁ꯭ꯀꯨꯜꯗꯒꯤ ꯄꯨꯔꯒ ꯂꯥꯛꯄꯗ ꯍꯅꯨꯕ ꯑꯃꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗꯨꯗ ꯁꯟꯅ ꯊꯣꯝꯖꯤꯟꯕꯤꯔꯝꯗꯨꯅ ꯂꯣꯏꯅ ꯇꯥꯈꯤ꯫ ꯑꯗꯨꯗ ꯇꯤꯛꯇꯥꯛꯀ ꯁꯣꯕꯤꯇꯥꯒꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯣ ꯂꯦꯞꯍꯜꯂꯒ ꯅꯤꯄꯥ ꯍꯅꯨꯕꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯅꯨꯕꯗꯨꯒꯤ ꯃꯥꯡꯈꯤꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯨꯒꯤ ꯄꯩꯁꯥꯗꯣ ꯃꯈꯣꯏꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯌꯦꯡꯉꯨꯇꯨ꯫ ꯍꯣꯏ ꯄꯄꯥ꯫ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯑꯅꯤ꯫ ꯃꯈꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯅ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯒ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯗꯕ ꯃꯤ ꯊꯤꯔꯨꯁꯤ꯫